Image TV की PAOMEE KUMAR NONGTHOMBAM MASHAK KHANGDABA KHUTLAI PAIBA MEEOI SHINGNA TAMTHINA PHURAMBAGI THOUONG ADU All Manipur Working Journalists Union Amwju Amadi Editors Guild Manipur EZM na Akanba Maongda Yaningdaba Phongdorakli All Manipur Working Journalists Union Amwju Amadi Editors Guild Manipur EZM anina punna thadorapa cherol amana hai Masagi chahi kuntra mapan rom suraba huikap mayai lekai dagi hozikna wangkai gi asan ba yum amada leiba Kumar Nongthombam tha sigi kundoi amade kunmari lonaba nongyai da masak khangdaba nongmai paiba mioi kharana masagi ka dagi faraga pukhibani PAOMEE SHINGNA koithi thiraba matungda Dhanmanjuri University campus manungda leiba mahairoi lup amagi office tagi CSO amagi mioi anina sinarakpani Kumar na leiriba ka adusu mai tharambadagi lauba yadana chaki ka aduda Kumar ga loinana mahairoi ani punna leibani adubo mahairoi ani adude examination leibadagi thodok thokpa matamda yum aduda leite mai chakpa aduda Kumar gi thagi salary laptop camera mahairoi ani aduge maru oiba chechang larik amate ate potlampum namak yaukre Kumar na phongdorakpagi matung inade Masagi kagi thong kaukhairaga masak khangdaba nongmai paiba mioi sing adu changlaklaga wahai amata haidana fuba horaki DIPR na piba ID card utlaga PAOMEE ni haina saktaklabaso ID card adu mullaga achakma maida langsenki nongyai matung pung ama makhairom tabada PAOMEE kangbu amana chaifam tana phuraba Kumar bu Raj Medicity da pokhalakimani Manipur gi irang asida mathau tawriba PAOMEE kaya asok apan nangkhre adubo madu professional hazard ni haina khalaga Amwju Amadi EZM na Yaningdaba gi cherol ama phongdoklaga tumina leiki adubo Kumar da furakpa sidi professional hazard ni haina lawbi yaroi asigumba thodok ase matungda amuk hana thokhanbigano tangai fadrabadi January ba CSO sing adu boycott tawbagi fire fawwa lawrakpa yai Manipur lengak nasu thodok asida chenaba mioi sing fabiu haina cherol asina taksilakli